ꯃꯌꯥꯝꯁꯤꯅ ꯆꯦꯡꯒꯨꯝ ꯃꯔꯨꯅꯦꯕꯀꯣ ꯆꯦꯡꯒꯨꯝ ꯃꯔꯨꯁꯦ ꯊꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯂꯣꯏ ꯊꯨꯒꯥꯏꯔꯅꯤꯗꯅ ꯑꯗꯨꯒ ꯁꯤꯅ ꯆꯔꯨ ꯑꯇꯤꯡꯕ ꯑꯗꯨꯒ ꯐꯖꯅ ꯐꯧꯔꯒ ꯊꯝꯃꯦ ꯎꯔꯨꯝꯗꯅꯤꯀꯣ ꯐꯧꯗꯣꯏꯁꯦ ꯅꯨꯡꯁꯥꯗ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯦꯔꯪꯗ ꯍꯥꯟꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯆꯔꯨꯁꯦ ꯍꯥꯟꯅ ꯈꯔ ꯍꯥꯞꯄꯅꯤ ꯃꯈꯥꯗ ꯑꯗꯨ ꯃꯔꯨ ꯁꯨꯃꯥꯏꯅ ꯆꯥꯏꯔꯅꯤꯀꯣ ꯁꯨꯃꯥꯏꯅ ꯔꯥꯎꯟꯗ ꯆꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯆꯔꯨ ꯑꯃꯨꯛ ꯍꯥꯞꯄꯅꯦꯕ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯂꯌꯔꯁꯦ ꯃꯥꯒꯤ ꯏꯟꯆꯤ 2-3ꯒꯤ ꯆꯥꯡ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯅꯤꯗꯅ ꯑꯗꯨꯒ ꯂꯌꯔ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯔꯨꯁꯦ ꯑꯃꯨꯛ ꯍꯥꯞꯇꯣꯏꯅꯦꯕ ꯃꯔꯨꯁꯦ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯅꯝꯒꯗꯣꯏꯅꯤ ꯈꯖꯤꯛ ꯅꯝꯕꯁꯤꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯒꯤ ꯃꯔꯨꯁꯤꯒꯤ ꯅꯨꯡꯁꯤꯠꯇꯣ ꯒꯦꯞ ꯂꯩꯅꯗꯅꯕ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯆꯥꯏꯔꯅꯦꯕ ꯃꯔꯨꯁꯦ ꯑꯗꯨꯒ ꯃꯔꯨ ꯆꯥꯏꯔ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯔꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯆꯔꯨꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯆꯥꯡ ꯑꯃꯗ ꯍꯥꯞꯄꯤꯒꯗꯕꯅꯤꯀꯣ ꯆꯔꯨꯁꯦ ꯂꯌꯔꯗ ꯑꯗꯨꯒ ꯁꯤ ꯍꯥꯞꯄ ꯂꯣꯏꯔꯦ ꯀꯩꯅꯣ ꯔꯣ 3ꯐꯥꯎ ꯍꯥꯞꯀꯗꯕꯅꯤꯀꯣ ꯃꯔꯨꯁꯦ ꯔꯣ 3ꯐꯥꯎ ꯍꯥꯞꯄ ꯌꯥꯏ 4ꯐꯥꯎ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯦꯔꯪꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯆꯦꯔꯪꯗꯨꯅ ꯈꯔ ꯆꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯦ 4ꯐꯥꯎ ꯍꯥꯞꯄ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯥꯏꯔꯕ ꯃꯇꯨꯡ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯃꯨꯛ ꯆꯔꯨ ꯍꯥꯞꯄꯤꯔꯅꯤ ꯆꯔꯨ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯊꯪ ꯃꯥꯒꯤ ꯔꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯍꯥꯞꯄꯤꯔꯅꯤꯗꯅ ꯑꯗꯨꯒ ꯁꯤ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯝꯃꯅꯤ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯆꯥꯏꯔꯒ ꯍꯥꯞꯀꯗꯕꯅꯤꯀꯣ ꯄꯨꯂꯞ ꯍꯥꯞꯆꯟꯕꯁꯨ ꯌꯥꯗꯦꯀꯣ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯔ ꯍꯥꯞꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯆꯔꯨꯗꯣ ꯆꯕꯨꯟ ꯑꯣꯏꯗꯅꯕ ꯑꯗꯨꯒ ꯁꯤ ꯃꯔꯨ ꯑꯃꯨꯛ ꯍꯥꯞꯄꯅꯤꯅ ꯔꯣ ꯁꯤꯁꯤꯒ 3 ꯁꯨꯔꯦꯗꯅ ꯔꯣ 3 ꯁꯨꯔꯝꯃꯅꯤ ꯑꯗꯨ ꯁꯤꯁꯤꯒ ꯃꯊꯛꯇ ꯆꯔꯨ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯆꯔꯨ ꯑꯃꯨꯛ ꯍꯥꯞꯄꯤꯔꯅꯤ ꯆꯔꯨ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯣꯏꯔꯦ ꯁꯤ ꯅꯝꯃꯅꯤꯗꯅ ꯁꯤꯗ ꯆꯔꯨ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡ ꯅꯝꯃꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯀꯥꯞꯄ ꯅꯝꯕꯤꯔꯅꯤꯗꯅ ꯑꯗꯨ ꯅꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯇꯣꯟꯁꯦ ꯀꯤꯁꯟꯕꯤꯔꯅꯤꯕ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯤꯁꯜꯂ ꯃꯅꯨꯡꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯃꯌꯥꯝꯗꯣ ꯅꯨꯡꯁꯤꯠꯇꯣ ꯂꯣꯏ ꯂꯧꯊꯣꯛꯑꯅꯤ ꯁꯨꯃꯥꯏꯅ ꯅꯝꯊꯔꯒ ꯑꯗꯨꯒ ꯅꯝꯊꯔ ꯅꯨꯡꯁꯤꯠꯇꯣ ꯂꯧꯊꯣꯛꯑꯒ ꯀꯤꯕꯤꯔꯅꯤꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯤ ꯂꯩꯁꯜꯂꯒ ꯀꯤꯗꯣꯏꯅꯤ ꯀꯤꯔꯅꯤ ꯁꯤ ꯀꯤꯕ ꯂꯣꯏꯔꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯌꯥꯟꯈꯠꯀꯗꯣꯏꯅꯤꯀꯣ ꯊꯧꯔꯤꯗ ꯑꯗꯣ ꯁꯤ ꯆꯦꯔꯪꯒꯤꯁꯦ ꯍꯨꯠꯂꯕꯅꯤꯀꯣ ꯆꯦꯔꯪꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯍꯨꯠꯂꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯀꯣꯂꯣꯝꯒꯨꯝꯕ ꯄꯦꯟꯁꯤꯜꯒꯨꯝꯕꯅ ꯑꯗꯨꯝ ꯍꯨꯠꯂꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯂꯌꯔ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯤ ꯍꯨꯠꯂ ꯃꯇꯨꯡꯗ ꯁꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯥꯟꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯁꯤꯠꯇꯣ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯌꯥꯟꯕꯤꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯁꯥꯠꯄ ꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ